Kina Paite sing Hatkhi numit Paite sing na singkre. Paite Kuki landa kumza 1997 ki June kun gamari da Kuki sing na Paite Furuf ki micham tara mi hathi na Hatkhi bathodok Paite sing na singkre. Laikhidraba Paite Furuf ki thawai singi mafam da ikai khumna ba utpa oina ngasi Churachandpur district ki Herborn Beng da miyam na candle thana ki Sampa School hai na mingthon duna pangthokkiba thoram adu ngasi numidang pung 8 tagi pangthokpa hauki amadi Kuki sing na mi hathi na hatpi khraba Paite micham tara gi mafam da saruk yakhiba sing na ikai khumna ba utki Paite Kuki lan adu kumja 1998 da khuek pina khiba Kuki jomi pes accord na loisin khibani panbaya badi Kuki singa lamdam asida leiriba furup singda khatna daba leisilaktrabani Moregi commando da landaba thangmilen fazin kre mamang chegi January taraga marigi ayu angan bada moregi SBI branch ta hangdokpa special commando temporary post RPG high explosive bomb amasung afaba makhal gi khusu khulai sing sijinaraga landaba gi thodok mari leinana thangmilen mate special court NIA dagi ngarang more police na formal arrest tawkre mahakpu special court NIA Imphal West ki court aputhoki Technopol district ki manung chanba ST Gamnom 5 village tagi thangmilen mate Elias Lenin mate kungataret apokpa Dauzangam mate video conferencing ki kuthangda Central Jail Kamruf Guwahati dagi court aputhoki amadi more police station ki team amana judicial custody remand piba yahanbina bahajaki ngasi court aputhoki ba aduda special PP na pukhalaki ba wafamda January taraga tareta thoki ba thodo adugi matangda more police station na FIR ama lokhatki special commando unit khavai soigi ASI amana more police station da wakat lakpagi matungi na hauki bachahi ki January taraga tarit ki ayukpung mariga makai rom taba matamda kulai matik chana paiba Kuki militant sing na SBI more branch ta hangba special commando unit ki temporary post ta RPG high explosive bomb amasung afaba makal ki kulai sing sizinaduna landarakhi wakalagliba personal masai yauna atai personal singna khud hankhi amasung temporary post aduda high explosive bomb anira pokhai ki amasung chauna mangata thoki attack aduda ASI Seda Thokchom Constable Ngasepam Bim amasung Kumar Premananda Sok apan nangki loina chaurangna pung taraga mari rom nakalani gi marakta khuthongna ki special commando singna SBI moregi gate gi RPG makuk ani thangki loina madu more police ki team na sestau ki case adu gi matangda khara hepak hena kupthana thijinba yanaba accused asi judicial custody remand PB na bahajaki court na special PP gi wafam taraba matungda haukiba June kungama thoida accused asi court asi magna production warrant P ki amasung IOBU NI special court Guwahati dagi formal arrest tauna bagi ayaba longna bapautak P ki court na makhata na accused asi bu formal arrest tauna bagi ayaba June kungahumdoi da piri haina phongdoki court na more police station na Haidorakle ba adu maram chai haina lawbaga loina na mahakpu July 9 fawba judicial custody remand P ki mahakpu July 9 da court puthokna ba khangan ki panbayai thangmilen mate yauna lalhoba ahum chaliba June thagi ahanba chayolda NI na more da thokiba police personnel sing ani hatpa amasung kaya amana sopan nanghanbagi thodok mari leina fagatkhibani lan hoba ahum aduga loina na makhoiga loina basing na mamang chahi ki July 13 ta more da leiba IRB post amasung security post sing da landana ba thorang tawki haiba maral sikhi thangmilen mate si Kuki NP Technopol gi member ama oiribani amasung mahangna security forces ta thakiba attack sing da mapung oiba thodang lawkiba mioi sing ni mahak NINL silchar dagi chahi asigi me taraga mapan da fakhibani makhata ba khongthang da SDPO more chingkham ananbu mamangi chahi gi October 18 da hatkibagi thodokka mastermind oiba Kuki National Army gi luchingba kamgin thang gangte apokba danga gangte more yauna Kuki militant ani June manga da more dagi fagatki Kangkupi district ki manung chanba Khoripok tagi Hanting thang kipjen Elias thangnio kipjen kauba haujingna Churachandpur gi Molnom Phai da leiba mioi amasu June thagi anganba sarukta fagatki makhoi anima Guwahati da NI gi chimamana pukhraba matungda Central Jail Kamruf Guwahati da Lairakhibani ngasi MP Bimol na miyam na mangondagi khangningba sing hangnabagi khudongchaba pigadori angomcha Bimola koijamna Lok Sabha gi member of parliament oina wasak lawkhiba chahi ama mapung farakpaga mari leinana hayeng citizens historic responsibility haiba conclave ama pangthokadori Lamphel supermarket ta leiba tantha police nungthal pung ani dagi hogadaba conclave asi youth connect the champion for change YCC amasung Oza Bimol fan club na sinbani Manipur gi irang asida BJP na chapchaba thabak lawkhattabagi mayokta Manipur haina opposition gi kholautan ninkhiba parliament house ta ay angomcha Bimol haina hoduna yamnai changthauna Manipuri da wasak lawkhiba angomcha Bimol na hayengi conclave asida miyamna mangondagi khangningbasing khanghoba yabagi khudongchaba ama pigadori conclave asida tongan ba felsing da masa gi top magun sing uthoktuna miyamna masak takpa ngamliba mi kayaga session ahum thongna Oza Bimol ga interaction program pangthokadori
Interaction asida naharosinggi maraktagi YouTube subscriber 300k hena lairiba Laren Mamit haina khangnaba Sagol Sampuren Femina Miss India gi second runner up Takhivi Strela Thongaujamsu yauri Session singi marakta Hamom Salanda Pusparani Huidrom amasung RK Nandishori gi isai amamam thamli akon bada oza bimol dagi babok singna khangning ba sing khangba yana bagi program amasu thamli